ताबिरिबा अमदि मिटेंग ताबिरिबसिंगबु अहानबमक्तदा इकाई खुमनजरी ngasisu amuk pumnamakkidamak sem saduna pujarakliba film asigi maming Teenage Mutant Ninja Turtles haidiba film asi 2014 gi August 29 da release tawkiba action amasung science fiction da base tawba film amani film asi ahanba part ni film asi horakpada reporter nupi amana nupa amagi matungda inaduna wahang kaya hanglami adubo nupa aduna paukhum amata ningthina piramde reporter nupi adugi co-worker nupa amasu manakta lei co-worker nupa aduna reporter nupi aduda mafam adudagi chatlasi haina harami maramdi makoi anina mafam amada chatuna misak amagi interview longnana bagidama asumna makoi ani mafam adudagi chatki mathangi sinda reporter nupi aduna magi office timing loiraduna mayumda halakpada mafam amada angakpa thodok ama urami matam adu ahingi matamni nong susui reporter nupi adugi maming April kawi April na thodok adugi maramda haina bagidamakta magi thabak tongminaba nupa amada call tawduna hai maduda April gi wa ado taraga thajadaduna phone adu thamki April na angakpa thodok adu photo kaptuna magi office ta utke haina photo lawrami adubo mayek sengna uhodabana April na wal kaduna thodok thokphum aduda changlai mahakna mafam aduda changlakpa matamda geng amagi miyoi singsu leirami tanja aduda khanghoudana gengi miyoi sing aduda attack tawraklami April na thodok adu photo lawnanaba kanna honarami adubo mahang ukiba angakpa adudi photo lawba ngamhaude adubo mafam adugi symbol gi photo sing lawrami mathangi numita April na office ta laktuna photo sing adu yenghanduna angakpa wari sing adu lirami adubo kana amatana April gi wa adu thajaramde amasung fagi oina lawnarami sinasi change tawkhiduna gang adugi leader adu amu ulai leader aduna gang da yawi nupi amada thokriba thodok adugi matang da hairami nakoi kaidawraga leibano aikoi gi gang asi yamna kanba gang ni haiba khangdabra aikoi gi pandam gi matung ina micham kharagi thawai mangkhrabasu karisu khalunu asumna nupi aduda instruction pirami matam amada gang adugi leader ado yamna kanba amasung maming leiba misak ama oirami mathangi sinda nupa aman speech pi mafam asida thokliba khudong thiba si athubada faragani asumna speech pi ba adu taraga April na nupa adugi manakta chonglaklaga asumna hari sir aigi ipana nahaksi yamna faba misak ni haina hai aina su sarbu yamna respect tawi nupa aduna April ga unaduna April gi wari sing adu taraga hari aina nahakpu masak khagi nangsi afaba reporter amani haibase nahakna wakal hantadana achumbani khanba thabak ado adumak leptan tawgadabani asumna hairamlaga nupa adu mafam adudagi chatki nupa aduna hairamba wahising amasung misak aduga una hobo fangbagi masigi damakta yamna haraujarami mathang senda April amasung mahaki co-worker aduga gari da lakpada miyam adu mafam marang khangdana chenarami thodok adu yengnabagi damakta April na gari dagi kumthadun yengnami mafam aduda gang aduna attack tawbu orami co-worker aduna April da gari da changlao natrabadi nahaksu khudong thibu yai hain harami April na co-worker gi wa adu taramdana building aduda akiba leitana chenchili maram asidagi gang gi misingna April bu faduna hall amada puraklami hall aduda micham kaya faduna thamlami mafam aduda gang gi leader nupi adu sulerami gang aduna thodok adu makhoi bu misam singna kinaba amasung masak khangnaba haiduna tawbani gang leader nupi aduna launa hairi nakoi mafam asida lei haiba khangi maram asina nakoi thoglo natrabadi misam sing ase amamamta loina hatkani thodok asi April na magi phone da video record tawrami gang leader nupi aduna video record tawriba ado ukhiduna April gi manakta sangsillaklami tanja aduda khanghoudana mai pomnamak mutki mai asi mutkibaga masak khangdaba khara laktuna misam sing adu gang sing adudagi kalami misam sing aduna makoi asi aikoi gi mini makoina aikoi bo kanbani haina hainarami adubo April na kari amatu uramde maram asina April na lona building adugi mathakta karaktuna yenglami aduga video record tawrami building mathak aduda angakpa masaki miyoi mari leirami yengbada makoi turtle mali April na video lawdun leiba adu makoi mari na ui April da makoina aikoi gi photo kari gi lawribano haina hangami aduga phone adu pira u haina hai madu ubada April 1 thaki
ngaihak leiraga April na gyan tarakpada makhoi maridu manakta leirami. April na nakoi kanano haina hangbada makhoi na khumlai aikoi Teenage Mutant Ninja Turtles ni nahak na aikoi gi photo lawrbasu madu delete tawko maramdi malem gi misingda aikoi bu masak khanghaningde asumna hairamlaga mutant ninja sing adu mafam adudagi chatki April na makhoi gi photo amuk lawrami April na mayumda halaklaga mahaki mapagi experiment gi data sing thengnarami madugi marakta video clip kharasu thengnarami video aduda speech piba April ga hana unakiba nupa aduna turtle macha kharada experiment tawbagi sensu yaurami April na khangi madudi nupa adusu experiment adugi misak amani haiba April na mahaki office ta laktuna pau khudingmak tambada office adugi head aduna yamna saurami amasung April bo mafam adudagi tanthokhi mathangi senda mutant ninja mari adu ulai makoi marida makoi gi master aduna malemda chalubagi yamna saurami aduga hangai nakoina malemda chaluba aduda kana kana nakoi bu uhui wahang asitaraga makoi marina paukhum amata pidana tuminna lei master aduna makoi bu makok mamai ona handuna chairak pirami aduga amuk hangbada mutant ninja amana khumlai reporter nupi amakhakna uhui ataidi kana amatan uhaude paukhum asitaraga master na amu hari nakoina reporter adu thadok lamliba karigino nupi adu mafam asida pudun law asumna hairaba matung mathangi senda April na mayumda famduna leiringaida Ninja Turtle singi message amalai Ninja Turtle sing aduna April bo mafam amada unaba pami haidun haire maramasina April na hairiba mafam aduda laktuna unarami Ninja Turtle na April bo phaduna makogi master gi manakta puki mathangi senda amuk space pikiba experiment tawna pa ado ulai mahak yamna fataba misak ama oirami mahakna gang leader adugi manakta laktuna Ninja Turtle hingli haina pau tamlami asomda master aduna April da wari lirami aina nahak masakhangi nahaki baba scientist amani nangi babaga experiment tawminaba nupa ado yamna fataba mini gang adugi leader su nangi babaga punna thabak tawminarami adubu nangi babana gang leader adugi fataba maram khanglaklami gang leader aduna experiment adugi antidote hurana batawrami gang leader aduna antidote ado aran balambi da sizina ba pami adubo nahaki babado yamna faba misak amasu armi maramasina nangi babana laboratory aduda mai tumna chakhanduna antidote ado manghan kibani aduga mahaki thawaisu thaki matam aduda nangi babana turtle mari ase semlambani nangna mafam aduda laknuna matengsu pangki pomnamak ado aini yengduna makhoi mari ase piklingaidagi yoglakpani ngasi makhoi ni hingliba ase nahaki matengdagini wari asi Ninja Turtle sing aduna khangbadagi April gi mamangda makok non thaduna thagatpa fongdoklami master aduna April da amuk hanglai nangna ikhoi gi maramda atopa kana amatata haidoktriba natra April na ai soikre aina speech piba nupa aduda han haikre mahakna visit card amasu aingonda pirai wahi asi taraga master na oh soiredana nahakti fataba gang leader gi mini asumna wari saringaida mafam aduda khanghoudana alarm khonglakami April da visit card ni haina pirakliba ado tracker oirami maramasina mafam aduda track tawduna lakibani mafam aduda makoini attack tawruktuna yamna sathina funarami master aduga su gang leader aduga funabada yamna sathina soktuna tarami gang sing aduna attack tawba aduda turtle ama siri haina makoina khalami aduga turtle ahum amana faduna mafam adudagi puthoki April na master adugi manakta chensilaklami master adu yamna sathina soktuna arumba posakna nansinduna leirami April na master adugi mating pangnana bohonaringaida sikre haina hundoklamba mutant turtle adusu master gi manakta lagi gang sing aduna mutant turtle sing adu fari bagi maramde makoina malemda laina kaya puthok laba matungda turtle sing adudagi laina adugi vaccine puthoktuna malemda masak taknana bahaiduna faribani asumna gang sing aduna makoigi plan adu taunana bakidamakta sinarami atopa sen amada amuk April na magi co worker gi manakta chatuna
मागी मतेंग तौननबा हायरमी अमसुंग मखोय अनीना गेंगा फुनदुना थमखिबा टर्टल सिंग अदुगी मनाक्ता लाई एप्रिल दा मपानदा लेबा टर्टल अदुना डिवाइस अमा पीदुना बटन अमा नमननबा हायरमी मखोयना मफम अदुदा चंगलक्तुना एप्रिल ना बटन अदु नंबदा फादुना थमलिबा टर्टल अहुम अदु ग्लास थुगाइदुना थोगलै अदुबो मफम अदुदगी स्पेस पीबा फत्तबा नुपा अदु हेलीकॉप्टर तोंगदुना अतोपा मफम अमदा चटखि मफम अदुदगी म्यूटेंट टर्टल सिंग अदुना एप्रिल अमसुंग को-वर्कर अदुबो गार्ड तौदुना थोगलक्लमी गेंगी मीसिंगना लेप्तन मखोयदा अटैक सु तौरी अरोइबदा स्पेस पीबा फत्तबा नुपा अदुगी मनाक्ता मखोयसु योक्सिलै फत्तबा नुपा अदुना केमिकल अदु सिटी अदुदा कापथोक्तुना लैना कया संदोकननबा होनरमी तंजा अदुदा एप्रिल मफम अदुदा लाक्तुना केमिकल अदु लॉन्च तौदनबा होनरमी म्यूटेंट टर्टल सिंग अदुसु मपानदा गैंग लीडर अदुगा फुनरमी गैंग लीडर अदुना तवार अमा तुहल्लक्लमी मदुदा टर्टल अमना तवार अदु ngaktuna lei मदुदा गैंग लीडर अदुना टर्टल फुरमी एप्रिल ना मनुंगदगी केमिकल अदु पुदुना थोलक्लमी तंजा अदुदा तवार अदु हाइथरकपदगी मखोय पुन्ना तवार अदुदा यानदुना लei म्यूटेंट टर्टल ना गैंग लीडर अदुदा महाकी थांग अदुना अटैक तौरकपदगी गैंग लीडर अदु तवार अदुदगी मखाद ताकी असुमना गैंग लीडर अदु थौदोक अदुदा सिकी मथंगी सिंदा म्यूटेंट टर्टल सिंग अदुना मखोयगी मास्टर हिंदुना लेरंबादु उरगा यामना हराउजरमी एप्रिल ना मखोयना माय पाकले हाइना हराउना हायरक्लमी मदुदा महाकी को-वर्कर अदुना अइगिदी गाड़ी असि लोरे अखोय मफम असिदगी करमना थोकनी हाइना फागी ओइन हायरक्लमी तांजा अदुदा म्यूटेंट टर्टल ना सेबा गाड़ी अमा थौजिलै अदुगा मखोय मसेल यामना हराउना वारी सानदुना फिल्म असिकी अरोइबा सरु ओइकी मथंगी वीडियो दा फिल्म असिगी अनिसुब पार्ट सोइदना थागतचरके मयामना करिगुंबा हाइरिबा पार्ट 2 अदुसु पाम्बीरबदी कमेंट हाइबिरमो मतम पुंबदा मियामगी अपाम्बा अदु थुंगननबु होनजरके ngasi gi oinadi pumna makpu ikai khumna jaraga matang asida tension jari